ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯄꯥꯈꯪ ꯁꯥꯔꯦ ꯐꯥꯔꯕ ꯐꯥꯎꯕ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯕ ꯌꯥꯈꯤꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ?" ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯦꯟꯅꯅꯕ ꯊꯝꯕ ꯇꯣꯝꯆꯧ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ?" ꯆꯥꯎꯔꯦꯜꯅ, "ꯏꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯃꯆꯥꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯤꯅꯦ." "ꯐꯅꯤ, ꯑꯩ ꯂꯥꯛꯆꯔꯒꯦ." ꯑꯁꯨꯝꯅ ꯄꯨꯔꯦꯜꯗꯣ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ." "ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯂꯩꯔꯕꯒꯦ?" "ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ. ꯉꯁꯤ ꯁꯤꯅꯤ, ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ. ꯑꯄꯣꯛꯄꯤ ꯏꯃꯥꯗꯨꯅꯒ ꯂꯩꯗꯅ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯕꯤꯕꯁꯨ ꯅꯠꯇꯦꯗꯣ. ꯅꯍꯥꯛ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯏꯄꯥ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ. ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯃꯗꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯏꯄꯥꯒꯨꯝꯅ ꯑꯍꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯀꯅꯥꯅ ꯉꯥꯛꯍꯧꯒꯅꯤ? ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯄꯥꯒꯤ ꯃꯤꯠ ꯑꯁꯤꯅ ꯏꯆꯥꯅ ꯂꯨꯍꯣꯡꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯍꯧꯒꯦ. ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯒꯦ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯇꯗꯤ ꯄꯤꯕꯤꯌꯨ." "ꯐꯔꯦ, ꯏꯄꯥ ꯅꯉꯣꯟꯗ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯒꯦ. ꯏꯆꯥꯒꯤ ꯄꯥꯝꯖꯕ ꯏꯃꯧꯗꯣ ꯊꯤꯔꯣ. ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯐꯪꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯄꯥꯕꯨꯡꯅ ꯁꯤꯟꯕ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯅꯍꯥꯛꯅ ꯍꯔꯥꯎꯅ ꯌꯥꯒꯗꯕꯅꯤ." "ꯍꯣꯏ ꯄꯥꯕꯨꯡ." "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ." ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯃꯄꯥꯕꯨꯡꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯁꯦꯅꯥꯇꯣꯝꯆꯧ ꯄꯥꯈꯠꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ." "ꯀꯔꯤ ꯇꯧꯔꯦ? ꯅꯍꯥꯛꯅ ꯑꯗꯨꯛ ꯊꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯤ?" "ꯏꯅꯤꯡꯊꯧ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯕꯗꯨꯅꯤ. ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ. ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯦꯅꯥ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯛꯂꯝꯂꯤꯕꯅꯤ." ꯆꯦꯔꯣꯜ ꯑꯗꯨ ꯄꯨꯔꯦꯜꯅ ꯇꯣꯝꯆꯧꯗꯒꯤ ꯂꯧꯗꯨꯅ ꯄꯥꯈꯤꯔꯝꯃꯤ꯫ "ꯄꯥꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝ ꯁꯥꯅꯅꯕ ꯇꯧꯁꯤ." "ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯆꯠꯈꯤꯅꯨ. ꯅꯍꯥꯛ ꯌꯥꯎꯔꯨꯒꯅꯨ. ꯏꯄꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯗꯣ. ꯅꯍꯥꯛ ꯑꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ?" "ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯒꯅꯨ. ꯅꯆꯥꯁꯦ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯦ. ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯒꯤꯗꯃꯛ ꯅꯆꯥ ꯑꯩꯍꯥꯛꯅ ꯆꯥꯎꯅ ꯂꯦꯞꯀꯅꯤ." ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯨꯔꯦꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯗꯤ ꯑꯍꯜ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯁꯦꯅꯥꯇꯣꯝꯆꯧꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯅꯤꯗꯨ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯕꯅ, "ꯍꯦ, ꯑꯁꯣꯟꯕ ꯅꯤꯡꯊꯧ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯒꯅꯤꯀꯣ." ꯄꯨꯔꯦꯜ ꯁꯥꯎꯅ, "ꯅꯍꯥꯛꯅ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯂꯧꯕ ꯉꯝꯕ ꯑꯣꯏꯖꯧ. ꯑꯗꯨꯕꯨ ꯄꯨꯔꯦꯜ ꯑꯩ ꯂꯩꯔꯤꯕ ꯃꯇꯝꯗꯗꯤ ꯀꯅꯥꯅꯁꯨ ꯄꯨꯔꯦꯜ ꯑꯩꯒꯤ ꯏꯈꯨꯠꯇꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯨꯟꯕ ꯉꯝꯂꯣꯏ." ꯊꯣꯝꯕꯅ ꯅꯣꯛꯂꯒ, "ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ." ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯅꯤꯗꯨ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯊꯣꯝꯕꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯈꯝꯕꯅ, "ꯃꯖꯥꯏꯕꯨꯡꯉꯣ, ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯎꯄꯨ ꯑꯆꯧꯕ ꯑꯁꯦ ꯂꯪꯂꯛꯄꯒꯨꯝꯅ ꯇꯧꯏꯅꯦꯍꯦ. ꯃꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯤ." "ꯃꯖꯥꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯤ ꯌꯦꯛꯅꯕꯅ ꯄꯨꯔꯛꯄꯅꯤ. ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯀꯅꯤ. ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯩ ꯑꯣꯏꯅ ꯊꯥꯗꯣꯛꯑꯁꯤ." "ꯉꯥꯏꯈꯣ ꯈꯝꯕ,
ꯃꯗꯨꯁꯨ ꯍꯦꯛꯇ ꯐꯠꯇꯦ ꯐꯔꯦ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯦ ꯍꯥꯡꯗꯣꯛꯂꯒꯦ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯜꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯜꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯠꯂꯤꯕꯅꯣ ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯥꯜ ꯀꯧꯏ ꯑꯩꯗꯤ ꯎꯃꯪꯗ ꯆꯤꯡ ꯆꯟꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯎꯄꯨ ꯑꯁꯤꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯔꯥ ꯂꯩꯇ꯭ꯔꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯦ ꯅꯍꯥꯛ ꯌꯥꯅꯤꯡꯕ꯭ꯔꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛꯇꯤ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯖꯗꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯌꯦꯡꯕꯅ ꯐꯒꯅꯤꯗ ꯃꯗꯣ ꯑꯩꯅ ꯂꯦꯞꯀꯗꯕꯅꯤ ꯑꯁꯨꯝꯅ ꯄꯨꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯊꯝꯕꯥꯜ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯟꯖꯩ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯄꯥꯕꯨꯡꯅ ꯃꯪ ꯑꯣꯏꯅ ꯈꯟꯈꯤꯒꯗ꯭ꯔꯥꯅꯦ ꯉꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ ꯃꯁꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯥꯛꯆꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯁꯪꯍꯧꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯗꯨ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯄꯨꯔꯦꯜ ꯀꯥ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯔꯝꯃꯤ ꯃꯄꯥꯕꯨꯡ ꯆꯥꯎꯔꯦꯜ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯅꯥ ꯇꯣꯝꯆꯧꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯇꯣꯝꯆꯧ ꯍꯤꯡꯖꯍꯧꯏ ꯄꯨꯔꯦꯜꯅ ꯇꯣꯝꯆꯧꯕꯨ ꯊꯥꯡꯒꯠꯄꯤꯗꯨꯅ ꯇꯣꯝꯆꯧ ꯄꯥꯕꯨꯡꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯈꯔ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯍꯜꯂꯤꯕꯅꯤ ꯄꯥꯕꯨꯡ ꯅꯆꯥꯍꯜꯂꯤ ꯃꯤꯠ ꯄꯥꯡꯉꯨ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨꯁꯨ ꯐꯪꯂꯕꯅꯤ ꯁꯤ ꯍꯧꯒꯠꯂꯨ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯅꯥꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯄꯤꯕꯤꯒꯅꯤ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯆꯦꯔꯣꯜ ꯑꯁꯦ ꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯄꯨꯔꯦꯜꯅ ꯆꯦꯔꯣꯜ ꯑꯗꯨ ꯇꯣꯝꯆꯧꯗꯒꯤ ꯂꯧꯈꯤꯔꯝꯃꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤꯅ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯄꯥꯅ ꯂꯩꯇ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯂꯤꯡꯈꯠꯇꯨꯅ ꯅꯍꯥꯛꯅ ꯃꯍꯩ ꯌꯥꯜꯍꯜꯂꯛꯑꯣ ꯄꯥꯕꯨꯡꯒꯤ ꯃꯤꯠ ꯑꯁꯤꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯏꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯛꯇꯤ ꯅꯍꯥꯛ ꯈꯛꯇꯅꯤꯀꯣ ꯏꯄꯥꯒꯤ ꯄꯨꯔꯦꯜ ꯄꯨꯔꯦꯜ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯝꯕꯥꯜ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯄꯨꯔꯦꯜ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯨꯔꯦꯜ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯟꯅ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯄꯨꯔꯦꯜ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯂꯝꯃꯤ ꯂꯣꯟꯅ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯦꯅꯥ ꯊꯝꯗꯕ ꯃꯅꯤꯡ ꯑꯗꯨꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯔꯦꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯗꯨꯅ ꯌꯦꯡꯂꯝꯃꯤ ꯄꯨꯔꯦꯜꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯗꯤ ꯀꯃꯥꯏ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯅꯅꯦ ꯄꯨꯔꯦꯜꯒꯤ ꯃꯄꯥꯕꯨꯡ ꯍꯥꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯜꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯄꯨꯔꯦꯜ ꯂꯣꯏꯅ ꯊꯥꯖꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯐꯔꯦ ꯅꯪꯅ ꯐꯅꯅꯕ ꯇꯧꯔꯣ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯦ ꯈꯔꯗꯤ ꯊꯨꯅ ꯇꯧꯅꯅꯕ ꯍꯣꯠꯅꯁꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯉꯥꯏꯈꯤꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯅꯣꯡ ꯑꯁꯦ ꯉꯥꯜꯂꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯄꯨꯔꯦꯜꯅ ꯇꯨꯡꯂꯣꯝꯗꯒꯤ ꯉꯥꯏꯈꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯡ ꯅꯤꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯔꯦꯜ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯔꯦꯜ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯇꯣꯝꯆꯧ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯕꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ
ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕ ꯇꯣꯝꯆꯧ ꯋꯥ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ ꯄꯨꯔꯦꯜ ꯁꯥꯎꯅ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯝꯂꯤꯕ꯭ꯔꯥ ꯇꯣꯝꯆꯧ ꯅꯪꯃꯛꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯑꯩꯅ ꯃꯇꯦꯡ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯄꯣꯛꯄꯕꯨꯁꯨ ꯅꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯈꯨꯝꯗꯅ ꯇꯣꯛꯂꯣꯏ ꯇꯣꯝꯆꯧ ꯑꯗꯨ ꯂꯧꯁꯤꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯟꯁꯤꯟꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯃꯤꯁꯛꯅꯤ ꯇꯣꯝꯆꯧ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯊꯥꯖꯒꯅꯤ ꯑꯩꯅ ꯊꯥꯖꯒꯅꯤꯅ ꯈꯟꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯒꯨꯝꯅ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯔꯥꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯋꯥꯌꯦꯜ ꯇꯧꯒꯅꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯄꯨꯔꯦꯜꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯑꯗꯨ ꯀꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯥ ꯑꯁꯦ ꯅꯈꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯗꯨ ꯑꯩꯅ ꯇꯔꯥꯏꯅ ꯉꯥꯛꯄꯤꯒꯅꯤ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯍꯟꯅ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯅꯍꯥꯛ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯄꯤꯔꯝꯕ ꯆꯦꯔꯣꯜ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯏꯈꯤꯕ꯭ꯔꯥ ꯇꯣꯝꯆꯧꯗꯨ ꯃꯃꯥꯏ ꯅꯣꯟꯊꯔꯗꯨꯅ ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯏꯕꯤꯔꯝꯕꯅꯤ ꯇꯣꯝꯆꯧ ꯉꯥꯏꯈꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯦꯔꯣꯜ ꯑꯃꯇꯪ ꯏꯖꯔꯝꯒꯦ ꯃꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯕꯁꯨ ꯍꯥꯠꯂꯨ ꯐꯔꯦ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯅꯨꯄꯥ ꯑꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯑꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯊꯝꯃꯨ ꯇꯣꯝꯆꯧꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯦꯅꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯄꯨꯔꯦꯜ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛꯅ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯤꯗꯨꯕꯣ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯐꯪꯂꯦ ꯄꯥꯕꯨꯡꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯀꯌꯥꯝ ꯎꯅꯤꯡꯂꯝꯒꯅꯤ ꯐꯠꯇ꯭ꯔꯕ ꯁꯥꯒꯤ ꯄꯨꯛꯆꯦꯜ ꯄꯥꯟꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯄꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯑꯐꯕꯁꯤꯡꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯈꯔ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯅꯪꯕꯨ ꯊꯥꯖꯩ ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯦ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯕꯇꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯕꯨ ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯑꯁꯨꯝꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯆꯧ ꯀꯔꯤ ꯑꯃꯠꯇ ꯄꯤꯖ ꯄꯤꯊꯛꯇꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯅꯨꯄꯤ ꯑꯩ ꯁꯥꯗꯥꯟꯕ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯖꯤ ꯊꯦꯡꯅꯔꯕꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯨꯀꯣ ꯁꯖꯤ ꯍꯥꯠꯄꯁꯦ ꯐꯠꯇꯦ ꯑꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯍꯣꯏ ꯑꯩ ꯆꯠꯂꯒꯦꯀꯣ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯈꯔꯒ ꯆꯠꯈꯤꯔꯝꯃꯤ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯁꯦꯅꯥꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯐꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜꯅ ꯐꯖꯔꯕ ꯁꯖꯤ ꯃꯆꯥ ꯑꯃꯈꯛ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯖꯤ ꯑꯗꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯄꯨꯔꯦꯜꯅ ꯇꯦꯟ ꯑꯗꯨ ꯀꯥꯞꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯁꯦꯅꯥ ꯈꯝꯕꯅ ꯀꯩꯗꯧꯔꯒꯦ ꯅꯤꯡꯊꯧ ꯁꯖꯤ ꯑꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯁꯅꯨ ꯑꯩꯈꯣꯏ ꯍꯥꯠꯂꯔꯣꯏꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕ ꯈꯔ ꯑꯁꯦ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯐꯒꯅꯤ ꯑꯗꯨꯗꯤ ꯂꯦꯡꯅꯅꯕ ꯇꯧꯔꯁꯤ ꯏꯅꯤꯡꯊꯧ ꯃꯈꯣꯏ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯄꯨꯔꯦꯜꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯤꯞꯇꯨꯅ ꯑꯃꯥꯏꯕꯤ ꯈꯔꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯃꯥꯏꯕꯤ ꯊꯥꯗꯣꯏꯅ ꯅꯣꯛꯂꯒ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃ ꯐꯪꯒꯗꯧꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥꯁꯦ ꯑꯁꯦꯡꯕꯅꯤ ꯅꯍꯥꯛ ꯃꯄꯥ ꯑꯣꯏꯒꯗꯧꯔꯕꯅꯤ ꯄꯨꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯁꯅꯥꯒꯤ ꯁꯦꯂꯦꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯃꯁꯤ ꯑꯃꯇꯪ ꯄꯥꯏꯁꯤꯟꯕꯤꯌꯨ ꯏꯃꯥꯁꯤꯡ ꯌꯥꯔꯅꯤꯗ ꯏꯅꯤꯡꯊꯧ ꯌꯥꯗꯦ ꯏꯃꯥ ꯍꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯁꯦ ꯃꯁꯤ ꯑꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯅ
ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯤꯔꯥꯅ ꯏꯅꯤꯡꯊꯧꯒꯤ ꯏꯕꯦꯝꯃꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯀꯧꯕꯤꯔꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯐꯒꯅꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯥꯏꯕꯣꯛ ꯄꯣꯛꯂꯝꯃꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯐꯔꯦꯗ ꯏꯆꯥ ꯑꯅꯤ ꯁꯨꯖꯔꯦ ꯃꯤꯅꯒ ꯂꯩꯖꯗꯕꯅꯤ ꯊꯥꯗꯣꯏꯅ ꯏꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯁꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯅꯤꯃꯛ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯂꯣꯏꯅ ꯅꯤꯡꯊꯤꯖꯩ ꯑꯍꯜꯁꯤꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯊꯣꯏꯕꯤ ꯑꯣꯏꯅꯅꯕ ꯔꯥꯅꯤ ꯍꯥꯏꯅ ꯀꯧꯔꯒꯦ ꯑꯗꯨꯒ ꯑꯇꯣꯟꯕ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯧꯅꯥ ꯐꯕ ꯃꯄꯥ ꯑꯩꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯧꯕ ꯉꯝꯅꯅꯕ ꯍꯤꯗꯦꯟ ꯍꯥꯏꯅ ꯀꯧꯔꯒꯦ ꯏꯅꯤꯡꯊꯧꯅ ꯊꯣꯟꯕꯤꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒꯅꯦ ꯌꯥꯝꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯅꯤ ꯑꯃꯗꯤ ꯍꯤꯗꯦꯟ ꯃꯄꯨꯡ ꯃꯔꯩ ꯐꯥꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯅꯥꯎ ꯍꯤꯗꯦꯟ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯆꯦ ꯑꯩ ꯁꯥꯗꯥꯟꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯆꯦꯁꯨ ꯁꯥꯗꯥꯟꯕ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯆꯦ ꯎꯃꯪ ꯐꯥꯎꯔꯒ ꯆꯠꯀꯗꯕꯅꯤ ꯈꯨꯗꯣꯡ ꯊꯤꯔꯛꯄ ꯌꯥꯏ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯨꯒꯅꯨ ꯑꯩꯁꯦ ꯔꯥꯅꯤꯅꯦ ꯔꯥꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯃꯨ ꯃꯔꯝꯗꯤ ꯄꯥꯕꯨꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯏꯆꯦꯕꯨ ꯄꯨꯔꯕꯗꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯈꯤꯒꯅꯤ ꯏꯅꯥꯎ ꯍꯤꯗꯦꯟ ꯄꯥꯕꯨꯡꯗ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯔꯛꯂꯣꯏ ꯑꯗꯨꯅꯅꯦ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯨꯝꯁꯤ ꯍꯤꯗꯦꯟꯅ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯅꯥꯎ ꯃꯗꯨ ꯉꯝꯂꯣꯏ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕ ꯅꯅꯥꯎ ꯑꯩꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯁꯨ ꯂꯥꯛꯂꯝꯃꯤ ꯏꯆꯥꯁꯥ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡ ꯏꯆꯦꯁꯦ ꯑꯩꯅ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯂꯥꯛꯀꯦ ꯍꯥꯏꯔꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯔꯥꯅꯤ ꯅꯍꯥꯛ ꯆꯠꯈꯤꯅꯨ ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯩ ꯆꯠꯂꯨꯒꯦ ꯄꯥꯕꯨꯡ ꯔꯥꯅꯤꯅ ꯃꯄꯥꯕꯨꯡ ꯄꯨꯔꯦꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯒꯦ ꯄꯨꯔꯦꯜ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯍꯤꯗꯦꯟ ꯅꯍꯥꯛ ꯀꯅꯥ ꯀꯅꯥꯒ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯁꯦꯅꯥ ꯑꯃꯠꯇ ꯄꯨꯖꯔꯔꯣꯏ ꯏꯆꯦꯒ ꯄꯨꯟꯅ ꯆꯠꯂꯨꯔꯒꯦ ꯌꯥꯔꯕꯗꯤ ꯁꯦꯅꯥ ꯈꯔ ꯄꯨꯈꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯤꯗꯦꯟ ꯔꯥꯅꯤ ꯑꯃꯗꯤ ꯁꯦꯅꯥ ꯈꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯀꯨꯝꯊꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯇꯣꯡꯅꯔꯛꯂꯤꯕ ꯁꯒꯣꯜ ꯑꯗꯨ ꯎꯖꯥꯎ ꯑꯃꯗ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯔꯥꯅꯤ ꯑꯁꯨꯝ ꯎꯃꯪ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯇꯝꯅ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝ ꯆꯠꯄꯗ ꯔꯥꯅꯤ ꯂꯝꯍꯨꯏ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪꯗꯒꯤ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯔꯥꯅꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯃꯤꯡ ꯆꯔꯩꯍꯜ ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕ ꯑꯃꯅꯤ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ ꯔꯥꯅꯤ ꯀꯧꯏ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯗꯤ ꯁꯦꯅꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯕꯅꯤ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯗꯦꯟꯅ ꯃꯆꯦ ꯔꯥꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯆꯦ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯔꯥꯅꯤ ꯃꯅꯥꯎꯅꯨꯄꯥ ꯍꯤꯗꯦꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯊꯦꯡꯅꯔꯦ ꯍꯤꯗꯦꯟꯅ ꯏꯆꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯤꯗꯦꯟ ꯏꯆꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯅ ꯂꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯍꯨꯏ ꯈꯔꯅ ꯏꯆꯦꯕꯨ ꯇꯥꯟꯅꯔꯛꯑꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯂꯥꯏꯔꯦꯝꯕ ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ ꯏꯆꯦ ꯔꯥꯅꯤꯅ ꯍꯤꯗꯦꯟꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯈꯔ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯂꯩꯔꯝꯗꯦ ꯔꯥꯅꯤꯅ ꯏꯅꯥꯎ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯊꯦꯡꯅ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯩꯔꯅꯤ ꯍꯣꯏ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯅꯤ ꯇꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯗꯦꯟꯅ ꯏꯆꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯔꯥꯅꯤ ꯀꯣꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯔꯦꯜꯅ ꯍꯤꯗꯦꯟ ꯆꯠꯂꯣ ꯅꯆꯦꯗꯣ ꯆꯥꯛ ꯆꯥꯅꯅꯕ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯤꯗꯦꯟ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯆꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯅꯥꯎ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯏꯁꯥ ꯉꯝꯗ꯭ꯔꯕꯣ
Kaisu tawdeda noi oina chathoro. Hiden machegi ka adudagi thoraklami. Pabon iche do chak chaningdi hai. Haima mabu masangamdi haibro. Masadi kaisu tawdi hai. Phare phare nakhoi chathoklo. Ipa ngasidi chararogi. Hakchangse kaya ngamdre. Wase haramlaga purel changkhirami. Thambal machanupa Hiden bu mabukningda yamna ningjaba macha amani. Thambal na macha bu taptha handuna chak adu chaminarami. Ahing adu rani tungba yaramde. Mahak haugatuna magi thongnaw adugi manakta famduna yinglami. Mikubaduda lairemba Jarehal adu thoraklami. Kari tawrabage. Nahakna hujuphaw tumdribade. Rani do yamna harau jarami. Kaisu tawdeda. Ai nahaki nafamda karigumba. Thamoigi marol amadi hainingi. Adubu nahakna yabigadra yabiroidra haibadi khangdre. Rani nahakna hainingliba wado aisu khangi. Adubu nangdi taibang miyoibani. Aina lairembani. Nahak aigi daloi oirabadi. Nahak soidana awapamda tagani. Amadi nahaki pabungna nangbusu chaibigani. Madu punamakta ai loina mayokna bangamgani. Aibu nusidabra. Nusi. Adubu nangaigi mapok asidi. Ibani waithungno haina tamlamdre. Nahak aigi wakal thadorani. Ai nangbu mikup amata kauba ngamde. Aibu miraibigana. Jarehalna Ranigi wangang aduda karigumba pakum amata piramda mikup aduda mahaki mitrang adudagi mangkirami. Ahing adu Rani kapna len kirami mathangi numita Rani kari amata chawthau haiba yaramde. Mapa ibungo purel mama ibema thambal amadi manawnupa Hiden punna mahaki ka aduda laglami. Purelna ipagi bema ichabu kadoraki pabungda hayo. Rani kari amata khumlamde. Mama ibema thambalna imagi bema ichabu kari tawrabage. Ima nacha kanagumba amabu nungshirure. Adubu mahaknadi nachabu yabiraktre. Haima adugi oire ichana pamjaba nupa adubu kanana. Ipana hainaba chalaga loiredana. Adubu pabung mahakti taibang miyoiba nate. Mahakti lairemba amane. Wa adu tabada puril sauraklami. Ibema taibang miyoibaga lairembaga loinaba nushinaba haibase khudong thiningaini. Nahak khudaga simaktada mahakpu kaukthokadabani. Ipabu phatte haigano. Wa se hairamnaga puril adu thokhirami. Thambalna nangi pabungna hairibase nangi yaifanabani. Nang mabu kaukthokro. Mama ibema thambalsu thokhirami. Hiden machebu yamna nungsijai. Mahaki manakta phamtharaduna nushirabi iche kapkono iche gi damak nanawai leisidi. Hiden iche kari tawadabno khangde. Iche sikibana phare. Hiden na senduna kanasu khanghandana machebu lona umang aduda puraklami. Mafam adu yorakpa matamda Hiden na halairemba Jarehal nahakpu tabra. Jarehal adu mahaki mitrang adudagi thoraklami. Nakhoi ani laklibadi karigino. Lairemba aigi iche sibu amukta laushinbiyo. Wa adu tabada lairemba Hidenda amuk Ranida amuk yanglami. Phare nahakna ibu thamoi sengna nungsijaba makta oirabadi. Ai nangbu aigi daloi oina laushilage. Jarehalgi wa aduda Ranidu yamna harau jarami. Asumna Hidena machebu lairemba Jarehalgi makhutta sinaramlaga mahak mayum tamna halaklami. Hiden halakpaga purelna. Hiden nahak kadaida chaloi. Aduga nache Ranidi. Hiden makuk adu lukthaduna. Babong nachabu ngapiyo. Ichedo lairemba dugi manakta thanamle. Karigino nang nagi mayukda leiribase Hiden. Babong aikhoise babunggi chani. Aikhoina babung khangdana chatkibada mangkibada babungna yengduna leiba ngamgadra. Ichedo yamna kaplami. Babungna mahakbu yamna warogani khanbada yamna kapchaki. Babong ichegi ningba sitangdi thungjarasano. Mahak soidana nungaina leirangani thase. Aise mapa amani. Ichabu karamna phattaba khudong thiba lambi aduda changhaningadoribano. Karamba mapana yaningani. Adubu babong yare nakhoi loina ipagi mayokta leiraba natro. Phare aigi icha leidre haina khalabani. Thambalna amukta tapthabikho thodok ase wakhal tanadabadagi thokhiba ngaktani. Adumna phirep lawbadi chumdabra khali. Nangshu aibu miraiba horoklabra. Phare nakhoi kana amata aigi nakta lakano.
ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯤꯗꯦꯟꯅ "ꯏꯃꯥ, ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ." ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯔꯦꯜ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯦꯛ ꯐꯝꯊꯕꯒ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯔꯥꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ? ꯏꯆꯥꯅꯨꯄꯥ ꯍꯤꯗꯦꯟꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎ." ꯊꯝꯕꯥꯜꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯍꯣꯡꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯍꯣꯏ, ꯐꯒꯅꯤ." ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ "ꯍꯤꯗꯦꯟ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ." "ꯏꯃꯥ, ꯑꯩ ꯆꯥꯔꯔꯣꯏꯒꯦ." "ꯍꯤꯗꯦꯟ, ꯌꯦꯡꯉꯨ, ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯣ ꯉꯥꯏꯍꯥꯛ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯀꯗꯕꯅꯤ. ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯤ, ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ. ꯅꯪꯅꯁꯨ ꯑꯃꯨꯛ ꯆꯥꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯂꯥꯛꯑꯣꯁꯦ." ꯍꯤꯗꯦꯟ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯗꯦꯟ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯐꯝꯊꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ "ꯍꯤꯗꯦꯟ, ꯏꯄꯥꯅ ꯉꯥꯡꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯍꯥꯛ ꯁꯥꯎꯕ ꯇꯧꯒꯅꯨ. ꯑꯩꯁꯦ ꯃꯄꯥ ꯑꯃꯗꯤ ꯑꯣꯏꯔꯨꯕꯅ ꯃꯆꯥꯒꯤ ꯐꯅꯅꯕ ꯈꯟꯗꯕꯗꯤ ꯉꯝꯗꯦ. ꯄꯥꯕꯨꯡ, ꯅꯆꯥ ꯀꯩꯁꯨ ꯈꯟꯕ ꯂꯩꯖꯗꯦ. ꯅꯆꯦꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯁꯦ ꯆꯥꯃꯤꯟꯅꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯏꯄꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯏꯆꯦꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ. ꯃꯈꯣꯏ ꯄꯥꯕꯨꯡ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ. ꯐꯔꯦ, ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯠꯂꯒ ꯑꯋꯥꯕ ꯑꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯤꯗꯦꯟꯅ ꯎꯃꯪ ꯑꯗꯨꯗ ꯍꯟꯅ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯗꯦꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯃꯆꯦꯕꯨ ꯉꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯔꯩꯍꯜ ꯑꯃꯗꯤ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯔꯩꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ "ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯃꯨꯛ ꯊꯦꯡꯅꯔꯅꯤ. ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅꯗꯤ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ? ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯊꯦꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯁꯥꯎꯈꯤꯕꯅꯤ. ꯐꯔꯦ, ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ." ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯆꯔꯩꯍꯜꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯛꯂꯝꯃꯤ꯫ "ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯉꯥꯏꯔꯛꯄꯅꯤ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯃꯤꯇ꯭ꯔꯪ ꯃꯍꯩ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯛꯄꯗ ꯆꯔꯩꯍꯜꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯍꯥꯛ ꯏꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ. ꯃꯗꯨ ꯑꯩ ꯉꯝꯃꯣꯏꯌꯦ. ꯆꯠꯂꯣ, ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯁꯦ ꯑꯩꯈꯣꯏ ꯀꯟꯗꯕ ꯌꯥꯗꯕꯅꯤ. ꯆꯠꯂꯣ." ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯆꯦꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯔꯥꯅꯤꯒꯤ ꯇꯨꯡꯂꯣꯝꯗ ꯊꯥꯡ ꯂꯪꯈꯤꯔꯝꯃꯤ꯫ ꯆꯔꯩꯍꯜ ꯑꯗꯨ ꯁꯥꯎꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯔꯥꯅꯤ ꯐꯅ ꯁꯣꯛꯂꯕꯁꯨ ꯃꯍꯥꯛ ꯃꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯆꯦꯜꯂꯛꯄꯗ ꯃꯄꯥꯕꯨꯡꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯄꯨꯔꯦꯜ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯛꯑꯦ." ꯄꯨꯔꯦꯜ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯥꯒꯤ ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ?" ꯔꯥꯅꯤ ꯃꯁꯥ ꯃꯊꯟꯇ ꯂꯦꯞꯄ ꯉꯝꯖꯔꯛꯇꯗꯨꯅ ꯂꯩꯃꯥꯏꯗ ꯐꯠ ꯂꯥꯎꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯄꯨꯔꯦꯜꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯔꯥꯅꯤ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" ꯄꯨꯔꯦꯜ ꯔꯥꯅꯤꯒꯤ ꯇꯨꯡꯂꯣꯝꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯣꯔ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯔꯥꯅꯤꯅ, "ꯄꯥꯕꯨꯡ, ꯃꯄꯣꯛ ꯊꯤꯕ ꯅꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯕꯨ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯁꯤꯡꯖꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯃꯠꯇꯗꯤ ꯄꯥꯕꯨꯡꯅ ꯑꯩꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯌꯨꯀꯣ." ꯄꯨꯔꯦꯜꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯒ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯄꯥꯕꯨꯡ, ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯂꯦ." ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯅꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯒꯠꯂꯣ. ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯄꯨꯕꯤꯈꯤꯒꯅꯨ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯍꯤꯗꯦꯟ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ? ꯏꯆꯦ, ꯅꯪ ꯅꯅꯥꯍꯣꯏꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯁꯦ, ꯍꯧꯒꯠꯂꯣ."
ꯔꯥꯅꯤ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯦꯅꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯝꯃꯤ꯫